Kukising 360 update gi lokocher ke Kuki Nupi ama Delhi da Kuki Nupa amana yam tamthina hatok lamle hairi ngasi Burma gi panda hairi pamafum aduda junta amadi maitay yawon lanmi gi apun baga kuthokna bada Kuki Kna bi Kuki National Army Burma gi miyoi ama sire M81 ama pangle haina iramdam I pauna update tawiri Manipur wathoki waroshin pragna bagi mapangal India government gi khutalai Manipur wathoki waroshin pragna bagi matangda central government gi maikaidigi muknariba mitei amasung Kuki ani gi marakta wari sanabagi thorang laukalibasi tawfam thokpra adubu ahanba wari sanakiba aduda nakalani gi marakta muknaba amadi angam tanabagi mamita khidaba aduna makha tana wari sanabada nakalani maki maikaidigi tangdulai taba pragna bagi maikaida khumang tawsinabagi maram oirakani thajanai kariguma wari sanabagi khongthang asida Kukising gi maikaidigi Manipur gi apunba saktam thugairaga makhoigi oiba tokhaiba leiba ama semgani haibagi Fireftagi handoktraba amadi yellow mi lamgi mapu oiriba singi maikaidigi apunbagi saktam kariguma hiram amatada akaiba piroi haibagi Fireftagi khongbu handokpa leitrabadi wari sanabagi kanaba leiroi watho amagi waroshin puragnaba honabada nakalani gi marakta khongpham khara handoknaba changi loinana achumba while na muknariba anigi waroshin puragnaba honabagi amata ngairaba pambaidi achumba amasung aranbana kanano haibadu khanglaba matamda while gi aroiba purakpa ngamgani Miraibang macha lamhen tuyenba singna leiba asida logi wangmada changsilaktuna leibaki mathakta landaduna apunbagi saktam thugaina ba honarakpadagi oiraliba wathoki waroshin puragna bagi waildi leibak thugaina ba landarakiba lamhen tuyenba sing adu ngakpiba yadraba maralgi matungina logi cherak pifam thoi tholiba watho ase illegal migrant chin kuki jogi khulai paiba singna leibaki mathakta landaduna yellow mi mitei singi mafamda paktag mi hat chathaba yum kai mai thaduna war crime chathariba sigi mathakta military crackdown chathabagi mahut wari sanabagi khongthang lokhalaliba simangna chumba while purakpa ngamgani thajade apunbagi saktam ngaliba yellow mi singi maikaidagi wathoki waroshin puraknaba honabada ayabalai adubu landarakiba singi maikaidagi makhoigi pandam apunbagi saktam machetana thugaibagi khongphamdagi handokloi haibasidagi khongpham handoktaba tarabadi wari sanabagi waroshin purakpa ngamloi haibasi achumba wafamni waroshin puragnaba honabada lamdam asigi ariba Kuki ni hariba singna nongna changlapa Kuki ni haijaba sing khundabagi ayaba pidaba khunda sinkraba sing adu masa masagi maramda halankhiba popi thaba drug lalon batokpa separate administration gi khongthangdagi handokpa NRC chana hanaba honabada ayetpa pidaba miyamna chathok chasin tawbada thingba pidaba haibana chingba sing asi yarabadi mausagi phibamda tangdu leitana hingminaba ngamgani logi wangmada mapandagi changlakhiba chin Kuki jogi khulai paiba singna India government ga nongmai maru amata kapnadana suspension of operation su sign tawnaba handokpa landarakhiba singbo military paramilitary singna ngak senduna landa hanbagi thabak sing chathabagi thawong asi central government na handok hanba tarabadi watho asigi waroshin purakpada chobo mateng oigani India government na Manipur bu India gi maru oiba state sing manungda amani haina lawba amadi Manipur gi apunba saktam da singnarpa khudingmak India gi apunba saktam da singnabani haina hakchin na lawba ngamlabadi state asi matam pumnamakta tangdu leitaba oigani immigrant migrant lamhen tuhenba singna Manipur gi apunba saktam thugaina balandarakiba chahi ani mapung phajilaglaba fawba India lengangna laksin mangamdabadagi wari sanaraga waroshin purakani hariba sigi nungi aronba agenda ama leibadagi ra haiba wahang leiraglibasi karidagi oirakhibano haiba tarabadi leibak thugaina balandarakiba singda hena lumna lawba manba thawong singdagi oirakhibani miyangi mafamda leiriba chingnaba sing kohanaba amadi apunbagi saktam ngakna thamnabagi damang India government na lawrakpa firef aduna miyamgi chingnaba kokhanba ngamgani